Lakhipur Online Puthok Saba Jun ki tang tarani thoi Irai numit ki Khomjinba Pao tabirase Ahanbada Maroi Pao Northeast Festival of Folk Song Dance and Performing Arts Lisinganiga Kunmanga Kuntaruk ngasi Bontarapur da pangthok lagani Assam ki Kasar jila da thangna na anirag yuar hakre Naga civilian taruk hatpada chenaba maralai basing thi humduna akan bacherak pigani haina Home Minister Govindas Konthojamna phongdokre BJP Manipur Pradesh ki President Adhikari Mayum Sarada Debina Manipur gi Rajya Sabha gi member oiragani Awang Khunda Nipan Suba Anti Narcotic Drug Awareness amasung Taramanga Suba State Level Football Tournament loisinkhre manamathum su yenthokre amasung Malem gi miyamna khawrang nangai narakpa FIFA World Cup haukiba nongyai matung dagi sanaba hokre Hauzik mapung oiba pau tabirase Bharat Sarkar gi Ministry of Culture amasung Barak Museum and Library ki makhada Northeast Festival of Folk Song Dance and Performing Arts lisinganiga kunmanga lisinganiga kuntaruk ki thauram ngasi Jun gi tang tarani thoi Tongan ba furup singi nat ki oibe jagoi isei amasung lairik phongbugi thorong galoina na pangthok lagani Barak Museum and Library Complex Bontarapur Kasarda ngasi nungtilpung ahum dagi haugadaba thorom asida Palongkhat Mandal Kasargi OBC Morcha gi President Wahengbam Amritna taramna okpagi warul pigani matungda Ustad Bismillah Khan Yuba Awardee amasung SNA New Delhi gi Yumnam Bhumeshwar na thorom gi nunggi oibe warul thambigani Thauram asida Barak Tampak ki maming leiraba artist sing amasung social worker sing ming oina pallabada Dr. K.N. Chan, Koizam Sopon, Sinam Menjor, H. Bimol, Yangkhom Menjor, Leisungwam Robindro, Moirangthem Onil, Sanjoy De, H. Thambalango amasung Manimala Singhada ikai khumnagani. Nungthilgi pung marida mithunglen ikai khumnajaba mithung akhanaba mithung amasung thauram mapuna wangang labagi matung M Sanjitana thagat wahi lanthokani matungda pangthokadaba lairik phongbagi thauramda Dr. M Sani Singhagi Manipuri Puari gi wareng khara Dr. K.H. Anjana Devi gi Manipuri Sahitya Angangi Sahitya da mityang ama Dr. S. Kulababu Singhagi Konsam Binod Bihari gi wari machada mityang ama amasung Manipuri Sahitya da Sarat Chan Thiam gi lamkoi wari lairik sing phongani Nungthilgi pung manga da nat ki thorom hogani thorom asida Tarapur Assamese Boste Silchar gi bihu jagoi amasung isei Dimasa folk dance Rongmai village Binakandi Partu gi Rongmai folk dance Manipuri folk song Riang folk song Harinagar Lakhipur gi Koch Rajbongsi folk dance Kalakhetra Music College Silchar gi Bengali folk dance Nepali folk dance Pangal folk song amasung Inunganbi Manipuri Dance Academy Jiribam gi Manipuri folk dance khudol tamgani Assam ki Kasar jila da ngarang sagol si numit ki numidang da thangna na anirak mayay orak ki chang da yuar hakre Pao gi matungina ahan bagi yuar adu numidang pung mapan ga minit tara da thokhi Richter scale da mari dasamik taret ki chang yauki amasung masigi epicenter na Assam Manipur ngamkhai gi jiri tural gi kha thangbada laimai dagi kilometer 38 laikha da oikhi aduga ani subada numidang gi pung tara ga minit ani taba matamda Richter scale da magnitude ahum dasamik ahum gi changda after shock ama thokhi masigi epicenter na Lakhipur subdivision na konba mafam gi laimai dagi kilometer 30 laikha da oigani hairi yuara sina Kasar Sribhumi amasung Hailakandi jila yauna Barak Tampak ki tongan mafam da chaitheng phangki hairi adumoinamak yuara sina amangata thokki bagi pau phangde Naga civilian taruk hatpada chenaba maralai basing adu masak khangdoktuna makoi gi mathakta akanba ain gi oiba charak lokhotkani haina Home Minister Govindas Konthojamna phongdokre ngarang sagol se nimita Jenims ki morchari da paumi singa wari sanabada wafam singa sigi matang da phongdokladuna maralai raba miyoi singa du phanaba security force singa paksana thi humba ki operation chathaba hokre haike mahakna makhata na hai Rajya Sarkar na security ki thorang hena kankhadale amasung kudong thiningai oiba mafam singda ahenba force sing thakre hairi Manipur da thunglakiba CRPF ki Cobra unit ki battalion ani asina security operation sing hena mapangal kankhatlagani haina panari Santi thambada Sarkar amasung security force sing da mateng pangpinaba Home Minister Govindas Konthojamna miyamda appeal tawkhre
Mara leitaba civilian singbo hat kibagi thawng adubo akan momong de yaning da phongdoktuna Home Minister na thawng asi miyoibagi lamchat na taba thawng ni haina phongdoklatuna mara leiba sing adu ain ge oiba akan bacherak pigani haike. It is unprecedented and it's a heinous crime. It is against the humanity. Kidnapping innocent people and butchering them is highly condemnable, and we have committed that the perpetrators will be arrested very soon. Thank you. BJP Manipur Pradesh ki President Adhikari Mayum Sarada Debina Manipur ki Rajya Sabha ki member oiragani. Hauzik Rajya Sabha ki member oiriba ining thaulai semba sana jawbagi thabak paibagi matam asi tha asigi kunmathoi da loiragani. Seat asigi damak Adhikari Mayum Sarada Devi natana atopa mirep amata chongthoroktabadagi mahakpu Manipur Vidhan Sabha ki secretary na mikhal asida lamba yaudana mai pakle haina lauthokibaga loinana BJP Manipur Pradesh ki President Adhikari Mayum Sarada Devi na Manipur ki Rajya Sabha ki member oiragani. Imphal West ki Lamsang AC ki manung chana laiba Awang Khun Youth Development Association ki football sanabung da chatharakiba football tournament ngarang mai pakna loisinkhre. Numit tarani chubna chatharakiba anti-narcotic drug awareness amasung taramanga suba state level 9A side village open football tournament lising aniga kuntaru Awang Khun Youth Development Association sinduna pangthoke. Tournament asigi loisenbagi thorom pangthoktuna mai paklabasingda manamathum su yenthoke. Nisa thadok piu punsibu ahongbo poraknaba sanabiu haiba thimda sinkiba football tournament asi lamdamasigi nahasingbu Nisa dagi lapna thamnanaba masung sana khonababu pungning thawgatnabagi pandamda pangthokibani. Mana yenthokpagi thoromaduda mithunglen oina Manipur lenga ki Home Affairs, Youth Affairs amasung Sports Mantri Govindas Konthaujam sarukyakhi aduga Lamsang SC MLA Sorokhaibam Rajena thawramapu oina sarukyaduna manamathumsu yenthokhi. America, Canada amasung Mexico na punna yumbu oiduna pangthokpa FIFA World Cup football gi ahanba match haukiba nongyai matung pung 12 makhaida Group A gi match amada Mexico amasung South Africa gi marakta sanakre. Ani suba match na South Korea ga Czechia ga Bharat ki matamda ngase ayuk pung 3 makhaida gi sanaba hogani. Tournament asigi ahanba semi final July gi tang 15 da sanagani aduga ani suba semi final na July gi tang 13 ta amadi final match na Bharat ki matamda July gi tang 10 gi ahing nongyai matung pung 12 makhaida sanagani. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu. Aroibada maruiba paw amukhanna North East Festival of Folk Song, Dance and Performing Arts lising aniga kunmanga kuntaruk ngasi Bontarapur da pangthoklagani. Assam ki Kasar jila da thangna na anirag yuar hakre Naga civilian taruk hatpada chenaba mara leiba sing thi humduna akan bacherak pigani haina Home Minister Govindas Konthaujam na phongdokre. BJP Manipur Pradesh ki President Adhikari Mayum Sarada Debina Manipur gi Rajya Sabha gi member oiragani. Awang Khunda Nipan suba anti-narcotic drug awareness amasung taramanga suba state level football tournament loisinkhre manamathumsu yenthokre amasung Malem gi miyamna khaurang nangai narakpa FIFA World Cup haukiba nongyai matungdagi sanaba hokre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.